Jiribam District Administration shinduna ngarang ayuk Cachar gi Dayapur da leiba CRPF ki Group Centre da Meetei Amasung Hmar Phurup ki Luchingba Singi Oiba Meepham Pangthokhre haina sing asigi Luchingba sing na khutyek piduna thadorakpa cherol amana khanghallakli cherol asena hai Meepham aduda tungan warep kya lauki warep sing adugi manungda irang asiga mari lainana yum mai thaba amadi nongmai kappa lebhanana ba maikai animakta amata oina hotnaminaba Jiribam da operate toriba security force sing da full cooperation piba haibana sing ba warep sing yauri Meepham asi amukhana tha asigi taramanga da pangthokkani hairi cherol asina makhata na hai Meepham aduda Jiribam District ki DC CRPF Jiribam ki DIG Jiribam District ki senior SP 39 AR की कमांडेंट अमदी CRPF की 87 सुपर बटालियन की कमांडेंट गा लोइनेना जिरीबाम डिस्ट्रिक्ट की मिजो पाइटे अमदी थादो फुरुप की मिहुत सिंह सुयाउखी पनबयाबदी चेरोल असिदा खुत्यक पिरखिबसिंग अदुदी JDO अजुका इप्सा हेरिकॉन जिरीबाम लीचिंग HNU मार इनपुई MPC अमदी PTC की मिहुत सिंह ने